ꯀꯨꯀꯤꯁꯤꯡꯗ ꯑꯔꯣꯏꯕ ꯋꯥꯐꯝ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯆꯞ ꯆꯥꯅ ꯍꯟꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯊꯥꯔꯛꯂꯁꯨ ꯊꯤꯕ ꯐꯪꯂꯣꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯂꯒ ꯋꯥꯔꯦꯞ ꯂꯧꯔꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ ꯗꯨꯀꯥꯟ 3 ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 13 ꯑꯃꯁꯨꯡ 18ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:15 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯑꯣꯝꯕꯨꯡ ꯐꯣꯔꯦꯁꯠ ꯒꯦꯠꯇ ꯂꯩꯕ ꯂꯣꯡꯖꯝ ꯁ꯭ꯄꯦꯌꯔ ꯄꯥꯔꯠ ꯀꯝ ꯗꯨꯀꯥꯟ ꯀꯧꯕ ꯑꯃ ꯌꯥꯎꯅ ꯗꯨꯀꯥꯟ 3 ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯡꯖꯝ ꯁ꯭ꯄꯦꯌꯔ ꯄꯥꯔꯠ ꯀꯝ ꯗꯨꯀꯥꯟ ꯑꯁꯤ ꯂꯣꯡꯖꯝ ꯔꯤꯇꯥ ꯃꯄꯨꯔꯣꯏꯕ ꯁꯅꯥꯊꯣꯏꯕ ꯀꯧꯕ ꯑꯃꯅ ꯆꯂꯥꯏꯕꯅꯤ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯑꯣꯇꯣ 2ꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 10 ꯂꯣꯝꯒꯤ ꯚꯦꯂꯨ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯇꯤꯝꯁꯤꯡ ꯂꯥꯛꯇꯨꯅ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯦꯟ.ꯑꯥꯏ.ꯑꯦꯗ ꯁꯤꯟꯅꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯒꯗꯕꯅꯤ ꯈꯥꯏꯗꯦꯝ ꯃꯅꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯦꯟ.ꯑꯥꯏ.ꯑꯦꯗ ꯁꯤꯟꯅꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯆꯤꯡꯅꯕꯁꯤꯡꯅ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯍꯥꯠꯈꯤꯕ ꯂꯣꯏꯅꯅ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯀꯦꯝꯞꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯦꯟ.ꯑꯥꯏ.ꯑꯦꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄꯅ ꯏꯁꯨ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯁ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯆꯞ ꯆꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕ ꯃꯇꯝꯗ ꯈꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯆꯤꯡꯅꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯎꯔꯤꯄꯣꯛ ꯆꯩꯔꯥꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯥꯛꯄ꯭ꯔꯝ ꯕꯤꯃꯣꯜ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤꯁꯤꯡꯗ ꯃꯤꯆꯝꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯐꯥꯎꯕ ꯀꯥꯕ ꯉꯝꯗꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯑꯗꯨ ꯐꯪꯍꯟꯗꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯏꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯔꯒ ꯍꯥꯏ ꯀꯣꯔꯠ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯁꯠꯗꯥꯎꯟ ꯅꯤꯅꯤ ꯆꯟꯈ꯭ꯔꯦ꯫ ꯑꯇꯩ ꯁꯠꯗꯥꯎꯟꯁꯨ ꯄꯔꯦꯡ ꯂꯦꯡꯂꯤ꯫ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯔꯤꯄꯣꯛꯇ ꯃꯤꯌꯥꯝꯅ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠꯀꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯧꯈꯤꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯅꯨꯃꯤꯠ 2 ꯁꯨꯈ꯭ꯔꯦ꯫ ꯁꯠꯗꯥꯎꯟ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯌꯨ.ꯑꯦꯟ.ꯁꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣꯅ ꯅꯨꯃꯤꯠ 2ꯅꯤ ꯑꯃꯁꯨ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯖꯦ.ꯑꯦ.ꯁꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯈꯛ ꯀꯩꯊꯦꯜ ꯍꯥꯡꯅꯔꯝꯂꯒꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯃꯤꯌꯥꯝ ꯊꯣꯛꯅꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯅꯔꯛꯄꯗꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒꯤ ꯐꯤꯚꯝ ꯑꯃ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯉꯁꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯅꯈꯤꯗꯦ꯫ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯦꯟꯅꯈꯤꯗꯦ꯫ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤ ꯑꯗꯨꯒ ꯀꯌꯥ ꯑꯃ ꯁꯣꯛꯍꯟꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯂꯝꯕꯤ ꯄꯔꯤꯡ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯍꯣꯗꯥꯝ ꯂꯩꯔꯛ ꯃꯄꯥ ꯈꯨꯔꯥꯏ ꯇꯤꯟꯁꯤꯠ ꯔꯣꯗ ꯂꯝꯂꯣꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗꯁꯨ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯅꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯧꯃꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯂꯣꯟ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯕꯨꯡꯖꯥ ꯒꯤꯜꯕꯥꯔꯇꯦꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄ꯭ꯔꯤꯜ 22ꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯀꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯣꯐꯤꯁ ꯀꯥꯕꯒꯤ ꯔꯦꯀꯣꯔꯗ ꯃꯔꯤ ꯂꯩꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯔꯁꯤꯡꯗ ꯌꯧꯍꯜꯂꯛꯅꯕ ꯉꯔꯥꯡ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯑꯣꯐꯤꯁꯀꯤ ꯒꯦꯠ ꯁꯣ ꯂꯣꯟꯁꯤꯟꯕꯗ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯔꯥꯡꯅꯕ ꯐꯤꯚꯝꯗ ꯂꯩꯕꯁꯨ ꯃꯤꯌꯥꯝꯅ ꯎꯅꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯖꯦ.ꯑꯦ.ꯁꯤꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯂꯣꯏꯅꯃꯛ ꯄꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯗꯤꯃꯥꯟꯗ ꯇꯧꯗꯕ ꯐꯥꯎꯕ ꯄꯤꯈ꯭ꯔꯕꯅꯤ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯕꯟꯗ ꯇꯧꯒꯅꯤ ꯍꯥꯏꯔꯛꯄꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯦꯝꯁꯨꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 19ꯗ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗ
Kuki khulai paiba narco terroristsingna landa sinduna tangkhul furufki mioi ani punsi pikhamnakhiba asi emsuna haktuna lawbaga loinana thawong asi taraina lawde hardi emsugi information and publicity secretary serto rengna yerkomna thadorakpa cherol amana haribana haukiba chahi 2023 ki May 3 dagi haurakliba lanasi lamdam asida nongma kangdana changselakliba mitopsing maruoina Kuki narco terroristsingna Meitei furufta onsenduna micham miyam kaya hatpadagi hendoktuna mayuma kai fawba tumna mai thadok pikre ngasidi lamdam asi yelomi singbu masagi pongnapam lamdamdagi muthanaba phongna changsilakpa lalongni haibasi nongma gi mayek senglakle leiba asigi mapi mapa oiriba singna ngasi lamdam asida Kuki narco terroristsingna logi wangmada yelomi singi mathakta chatharakliba lanasi kudakta lefanduna lamhen toyenba sing asi logi oiba thabak paikar hoba fagani ngasi lamdam asida tharakliba central forcing asi micham miyamgi punsi ngak senaba laklibra natraga lamdam asigi yelomi sing muthanaba honaribra Kuki narco terroristsing asida phongna amadi lona mateng pangsinba laklibra haibasi miyamgi achoba wahang ama oirakli matam chana lenga asigi mapi mapa oiriba singna thabak paikhat haudrabadi miyamgi asawba sina khangba ngambagi wangmada lakrabadi manipur khangawdana niglakpa yai haibagi section warol thamdi hairi CBI na senja thumjagi maralda DGCA gi DDG fare lupa lakh 2.5 ki senja thumja tawkhibaga mari leinana Directorate General of Civil Aviation DGCA gi Deputy Director General CBI na fare private company amagi mihutsu case asiga mari lainana fare haidi CBI na thawdo asigi matangda case ama register tawbaga loinana makha taba investigation chathaba hore mioi ani fakraba matungda CBI na Delhi gi tongan ba mafam mari da thihumbagi thabak chathabada sale oina lupa lakh 37 sana amasung silver gi coin amadi digital device kaya marum fagatpa ngamki mamangda CBI na New Delhi da Department of Post Superintendent amasung senja thumjaga mari lainana fakiba laikhrabani mioi ama transfer tawbagi matangda lupa lising kun lawkhibagi superintendent adu CBI na fakibani micham hatpagi mayokta Meitei amadi tangkhulna khumal lampakta protest tawkhre Imphal ukhru lambida mara leijadaba michamda attack chathaduna mioi ani hatkibagi mayokta tangkhul amasung Meitei furufki mioi singna khumal lampakta wakan mifam famkhre Tangkhul Avenue Village Khumal Lampak Apunba Association amasung Nagaram Village na khusamnaraga wakan mifam adu chathakibani khongjang aduda saruk yakiba singna tronglawbi amadi ukhul district TM Kasomda Kuki militant singna chatharakiba thawong adubu yaningdaba phongdoktuna kholaw kaya lawki April 19 da NS202 gi Kasom manakta Tangkhul Naga ani hatkibaga loinana atopa kaya marum aso apan nanghankhiba amadi April 3 da Bishnupur district ki tronglawbi da chahi nauriba machin maupa hatkibagi thawdo adubu khongjangda saruk yariba singna akanba mongda yaningdaba phongdokhi khongjang aduga mari lainana Nagaram village ki JK Rai Khan na hai mara leijadaba micham kayada hanjin attack chatharakpagi thawong yaningdaba phongdoktuna khongjang asi chathabani haina mahangna phongdokhi US na Strait of Hormuz manakta Iran gi cargo ship ama fajinkre United States na Strait of Hormuz manakta cargo ship ama fajinkre thawong adu ceasefire gi kanglun thugaibani haina palladuna chapchaba mawongda paukhum piragani haina Iran gi maikai degi Jackson warol thamki leibani gi marakta hojik oiraliba phibam asina maram oiraga malemda LPG amasung petroleum product ki mamal wangkhalakadra haina mipaiba pungnari US President Donald Trump na Truth Social da thagalakpa warol amada hai Toska kauba Iran gi cargo ship adu khamnaba khangalubada thausadana thausilakpadagi guided missile destroyer USS Spruance na phakibani nakalani gi marakta soknariba lanasigi matangda Iran gi forensic chief Abbas Masjedi na phongdokhibagi matungina hojik fawbada chawrangna miyoi 3,435 landa sikre hairi Laikhidaba singi manungda nupa 2,935 amasung nupi chamriga marfutaraga taruk yauri chahi tara nipan sudriba angang chahumga marfuga humdoisu sikre hairi cargo ship ama fajinkibagi mayokta Iran chapchaba paukhum pinaba sem sare haina laukthokibagi matung inna Sea of Oman da leiba US ki destroyer amada Iran drone strike chathakre hairi Kosemna loba class 12 exam gi phal laukthokre chada 92.23 pass tawre science commerce school gi Kalpana amasung comprehensive concept ki yohen na makok tare arts na EK gi ayingbi na makok oire Council of Higher Secondary Education Manipur Kosem na loba kumja 2026 ki higher secondary examination gi phal laukthokre puna maheiroi 31,215 in exam thabada 28,829 pass tawre pass tawbagi chang 92.23 yaukre kumsi chahi gi oina science stream da commerce school changangai uchekon gi takhilambam kalpana amasung
Comprehensive Concept School Sangaiprogi Meheroi Yuhen Longjam na puna makok oiminakre makoi ani mark 490 fangki takilambam kalpana wangu tera khodam leiraktegini aduga Yuhen na Sagolban Mabudau Mantri Lekai degini ani suba position na Millennium Institute of Sciences ki pebam taibangan bamangang natari ahum suba position na Comet School changangai uchekongi kaithelakpam Wainona tari Science stream gi oina puna Meheroi Yankhe ke mathoi na position laukraba Meheroi yankhe ke mathoi asigi manungda kuntra ga mari na nupini aduga sup natagi taraga tare na nupani position laukraba school sing adudi Comet School changangai ucheko na position 1 3 4 5 6 13 amasung 14 ni haibadi school asigi Meheroi tare na position lauki Comprehensive Concept School Sangaiprogi Meheroi mari na position lauki position sing adudi 1 16 19 amasung 20 ni Millennium Institute of Sciences Sagolban Kwa Kaithal Mayai Koibina Puna position taruk lauki position sing adudi 2 10 18 18 18 amasung 19 ni extra is gari na position mari lauki makoi adudi 7 15 18 amasung 19 ni New Era Higher Secondary School Thawbana position ahum phangki hariba position sing adudi 8 17 amasung 18 ni Enlightened Knowledge Higher Secondary School Sangakfam na position ahum laubangamki makoi adudi 9 14 amasung 20 ni Harvard School sangangai na position tara laubangamki hariba position sing adudi 10 14 15 16 17 17 18 19 19 amasung 20 ni Primary Academy Bamon Kampu na position mga fangki hariba position sing adudi 12 13 16 17 amasung 20 ni Uripok Talaiba Heritage Convent na 19 suba position laubangamki Art stream gi oina puna position kun lauthok pada Meheroi kun gata rate na position lowraki EK Higher Secondary School Sangakfam gi Sarangthem aying bichanu na punna mark 470 fangduna makok oire mark lang thabale makhale kai degini TJ Higher Secondary School gi Puspa Kakching tabam na mark 456 fangduna ani suba amasung EK Higher Secondary School gi Chasabam Nurmiana mark 452 fangduna ahum suba position fangkhre Commerce stream gi oina position mga lauthok pada Meheroi taruk yauraki Meheroi taruk ma government school gi ngaktani stream asigi Shishi Higher Secondary School gi thoyenba thongam na puna mark 454 fangduna makok oire mark singjamai maka khongnang faidek pidagini ani suba position na TG Higher Secondary School gi Haurangbam Kenya Chanu Matai me lekai degini mark na mark 433 fangi 3 ahum suba position na Shishi Higher Secondary School gi athokpam Deni na puna mark 431 fangduna tari mahak top makha lekai degini stream da government school gi position ama yaure kosen lauba higher secondary examination gi fall lauthok pada science stream gi oina position ama khak yawba ngamle Meheroi edu Kakching Higher Secondary School gi Nongmaithem Priyadarshini ni mahak taraga manga suba position da yaurakhi bani commerce stream gi position taruk ma government school ni arts ki oina government school oiba TG Higher Secondary School gi Meheroi taruk position yaurakhi Khurai da Japan bombing da lekidaba singi mafam da CM na luching du ikai khumnakre JSG kangbu ga yanakhraga ban dawgani hairagadi gyan tadre CM Malem gi ani suba lanjau gi matamda Khurai gi chingangbam mandafta Japan bom thadarakpadagi lekidaba sing adugi mafam da chahi khudingi ikai khumnaba utpagi thoram pangthoktuna lakpagi manung channa ngasi marfuga humdoi suba ningsing thoram Khurai thangjam leikai gi multi-purpose hall da pangthokre thoram aduga mari leinana chief minister na luchingduna Japan gi aerial bombing aduda leikidaba singi khubamda leikatuna ikai khumnaba utkre thoram aduda art and culture gi minister TS Loken amasung wangkhai kendra gi MLA TS Arun Kumar su sarugyaki thoram aduga mari leinana Chief Minister na haikibada Second World War matamda Japan na aerial bombing chathabadagi leikidaba sing adugi photo da leikatuna ikai khumnaba utpagi thoram asina mahaki mabok na Japan landa thengnakibagi awaba wari kaya lirambadu nahongna na ningsinghale lana sina miyoiba khunai da piriba chauba chaitheng amasung awana kaya asi yenglaga United Nations na fawba lan taunadana baware flow khrabani adubu ngasi su malengi mafam kayada lana dumak thokli haiki amarom da thoram adugi khudong chaba lawraga chief minister na haikibada tronglawbi da bom pokhaiduna angang ani sikiba amasung apokpi mama na tamthina sokiba thodok adu lamda masigi miyam da khwaidagi nungaitaba thodok ama oiki thodok adu yamna thamoi sokpa amani thodok aduga mari leinana JC gi kangbuga anira khanna wari sanakre ahan bagi oina wari sanakiba adu da yanaba purakre adubu JC gi maikai digi thodok adu da leikidaba angang ani adugi apokpa mapa adu yauna wari sanasi haibadagi anirak suba oina angang adugi mapa yauna JC ga wari sanaki wari sanaba adu da lenga ki maikai dagi makhoina hariba demand sing adu loinamak ayaba piki adubu JC gi demand da yaudaba leikidaba angang ani adugi apokpa mapa adu BSF ta
ASI oi hai angang ani lekhidabagi wakhal laina naringaida amuk mahaki service ki damak chathokhiba tarabadi imung na mayok na hogadaba awa ana kaya du yenglaga BSF ta leiriba mahaki rank aduga manana Manipur police natraga MR da thabak pirage mahak na Manipur da leiba tarabadi tronglawbi thodoka mari lainana NIA na chathariba investigation ki progress sing adu khangma ngamlagani loinana awaba kaya leiribasu imung manung puna leiminaba yaragani haina lenga ki maikaidagi cabinet mifam famduna warif lawraba matungda hariba proposal adu thamkhibani adubu wari sanaduna yanaraga hankhraga amuk ban tawragani haina lauthoraki haina kari tawgadabano gyan tadre NIA na chatharakpa investigation asi matam changani mafam aduda CCTV footage leibasu nate adubu chingnaba mioi sing faduna investigation ki thabak chathari bani maram aduna hojik chathariba ban gi khongjang asi handokpiu ban na chaitheng phanglibasi nongmagi su nomlaga chariba mioi sing adudani haiki Amarom da thoram aduga mari lainana Japan na aerial bombing chathaduna misi mina kaya thokiba Kurai Chingambam leikai gi mandab asi heritage site ama oina lauthokpiu haina thoram asi busil langliba committee gi maikai tegi phongdogliba wafam asigi matang dasu lenga ki oina kari tawba yabagi haibadu mari lainaba authority sing khanaraga karamna lauthokadage haibadu yengsilage masigi mathau taba process sing su chatharagani haiki Amarom da chief minister na ngasi new chekon da nongna sagadaba project amasu urep uyung tamki UN gi peacekeeper da attack chatharaki babu Kuwait na condemn thoroughly. Southern Lebanon da mathau toriba UN gi peacekeeping force da attack chatharakhiba adu Kuwait ki foreign minister na yaning da phongdok pagal loina na thawong adu malem gi lairiba international law amasung security council resolution 1701 violate tawbani haina akanba wafam thamlakli Kuwait ki foreign ministry gi maikai digi thadorokpa cherol amada Southern Lebanon da United Nations interim force in Lebanon UNIFIL da affiliate tawduna mathau toriba French battalion amada target tawduna Attack chathaduna peacekeeping force ki security personnel ama hatkhiba kaya aman aso apan nanghankiba adu pangdabagi thawong amani haiki malemi tongan mafam da mathau tawduna ingtapa malem ama oina na bahonariba UN peacekeeping force da attack chathaba haibase international law amasung security council resolution 1701 violate tawbani peacekeeping force asida attack chathaba da chenariba mioi sing gi mathakta malem gi leiriba logi matung ina cheirak pigadabani haina phongdorakpaga loinana Southern Lebanon da security amadi stability maintain tawna bahonariba UNIFIL da Kuwait na support tawri haina so cherol asina makha tarakli nakal amarom da UNIFIL da attack chathaduna peacekeeping force ama hatkibagi thawong adabu United Nations ki chief Antonio Guterres nasu condemn tarakli UN ki chief Antonio Guterres na maha ki official X account thadorokpa warol amada Southern Lebanon da mathau tawriba UNIFIL gi peacekeeping force aduda peacekeeper ama hatkiba aduga ahumna sohankiba adu condemn tawki leikhidaba peacekeeper amadi leihoriba mahaki imung manungna thengnahoriba awabadasu saruk yari haina phongdokpaga loinana aso apan nangkraba peacekeeper sing adubu athuba matamda recover tawba ngamba oiresanu haina sumangna makha tarakli Tamil Nadu firecracker factory da Pokhaibada mioi taraga mapan sire taruk thasina Sokle Tamil Nadu gi Birudungar district ki Katana Khungangda laiba firecracker saba factory amada khangawdana pokhairakpadagi mioi taraga mapan sire taruk sathina Sokle hairi Pokhaibagi thodok thokraba matungda factory asida chawna mai chaklakpadagi fighter singna mai muthana bahonabada awaba oiki amasung matam sangna sangki thodo asida soklaba mioi taruk adu anakpada laiba layeng sangda layeng chathaba hokre amasung mari leinaba authority singna pokhaiduna Ninkai kraba factory adugi manungda atopa sinmi sing leihoribra haibigi wakhalonda rescue operation su chathaba hokre hojik fawda authority singna thiba humbagi thabak chathakibada factory asi chana kanglon gi wangmada nongmaijing numitta operate tawduna leramba thengnakibaga loinana pokhaibagi thawdo adu kari karamba asoiba leibadagi thokibano haiba khangdoknaba makha tana thijinba hokre cheraksida president Draupadi Murmu PM Modi Tamil Nadu gi CM MK Stalin yauna tongan baluchingba kayana thawdo asida nungaitaba phongdorakre CM Stalin authority singda thawdo asige victim oraba mioi singda angamba thakta mating panggadabani haina yathang pikibaga loinana mara leiramlabadi chenaba khudingma ahakpa cherak pigani haiki Birudungar asi India gi khwaidagi chawba firecracker factory kaya leiba mafamni kumja 2024 gi February taraga tarit su mafam asida leiba factory amada pokhaiduna mioi tara sikraba